Hi ma'am, ꯑꯩꯒꯤ ꯆꯦꯅꯦꯜꯗ ꯑꯃꯨꯛꯀ ꯍꯟꯅ ꯇꯔꯥꯝꯅ ꯑꯣꯛꯆꯔꯤ ꯂꯣꯏꯅꯅ ꯈꯨꯔꯨꯝꯖꯔꯤ ꯑꯗꯣ ꯉꯁꯤꯗꯤ ꯗꯣꯆꯥꯏꯗ ꯆꯠꯇꯣꯏꯅꯤ ꯔꯣꯡꯄꯨꯔꯗ ꯑꯗꯣ ꯀꯃꯥꯏ ꯇꯧꯕ ꯃꯌꯥꯝꯗꯣ ꯃꯊꯪ ꯁꯦꯌꯔ ꯇꯧꯔꯛꯀꯦ ꯑꯗꯨꯝ ꯌꯦꯡꯃꯤꯟꯅꯁꯤ ꯗꯣꯆꯥꯅ ꯍꯥꯟꯅ ꯂꯣꯜꯂꯛꯄ ꯄꯣꯠ ꯆꯩ ꯌꯦꯡꯍꯜꯂꯛꯀꯦꯅꯦ ꯃꯌꯥꯝꯗ ꯌꯦꯡꯉꯨꯅꯦ ꯀꯌꯥꯝ ꯐꯖꯩ ꯀꯃꯥꯏ ꯂꯣꯜꯂꯤꯅꯣ ꯈꯪꯗꯦꯕꯣ ꯌꯦꯡꯍꯜꯂꯛꯀꯦ ꯌꯦꯡꯉꯨꯅꯦ ꯁꯤ ꯌꯦꯡꯉꯨꯅꯦ ꯄꯨꯔꯥ ꯁꯤ ꯌꯦꯡꯉꯨꯅꯦ ꯁꯤꯅ ꯀꯔꯤ ꯑꯗꯨꯅ ꯀꯩꯅꯣ ꯈꯨꯅꯨ ꯁꯪꯒꯣꯜ ꯑꯗꯨꯅ ꯅꯪ ꯊꯝꯕꯗ ꯂꯦꯞꯄꯣ ꯍꯥꯏꯕ ꯁꯤꯅ ꯈꯨꯅꯨ ꯁꯤꯅ ꯇꯦꯅꯋꯥ ꯃꯑꯣꯡꯅꯤꯅꯦ ꯂꯣꯜꯂꯤꯕ ꯃꯌꯥꯝꯁꯦ ꯌꯦꯡꯉꯨꯅꯦ ꯁꯤꯅ ꯉꯥ ꯁꯤꯅ ꯔꯦꯕꯤꯠ ꯃꯥꯜꯂꯤꯁꯦ ꯁꯤ ꯔꯦꯕꯤꯠ ꯉꯥꯅꯨꯒ ꯂꯩꯕꯅꯤ ꯀꯥꯏꯗ ꯆꯪꯉꯨꯕ ꯈꯪꯗꯦ ꯉꯥꯅꯨꯁꯨ ꯉꯥꯅꯨꯒ ꯂꯣꯟꯕꯅꯤ ꯌꯥꯝ ꯐꯖꯗ꯭ꯔꯦ ꯌꯦꯡꯉꯨꯅꯦ ꯃꯑꯣꯡ ꯇꯧꯏ ꯁꯤꯅ ꯀꯩꯅꯣ ꯑꯁꯤꯁꯨ ꯈꯣꯔꯒꯨꯁ ꯁꯤ ꯇꯥꯖꯃꯍꯜ ꯑꯁꯤꯁꯨ ꯀꯩꯅꯣꯅꯤꯅꯦ ꯈꯨꯅꯨꯅꯤꯅꯦ ꯑꯁꯤꯁꯨ ꯉꯥꯅꯨꯒꯁꯨ ꯇꯥꯖꯃꯍꯜ ꯂꯩꯔꯝꯕꯅꯤ ꯉꯥꯅꯨ ꯆꯪꯉꯨꯕꯒꯤ ꯉꯥꯅꯨ ꯉꯥꯅꯨ ꯁꯤꯅ ꯇꯥꯖꯃꯍꯜ ꯁꯤꯅ ꯁꯒꯣꯜ ꯐꯖꯗ꯭ꯔꯦ ꯌꯦꯡꯉꯨꯅꯦ ꯁꯤꯒꯩ ꯌꯦꯡꯍꯜꯂꯛꯀꯦ ꯌꯦꯡꯉꯨꯅꯦ ꯉꯥꯅꯨꯁꯨ ꯁꯒꯣꯜꯁꯨ ꯂꯣꯏ ꯀꯩꯅꯣꯁꯨ ꯂꯩꯔꯤꯃꯤꯅꯦ ꯍꯥꯟꯅ ꯁꯤ ꯌꯦꯡꯉꯨꯅꯦ ꯀꯃꯥꯏ ꯂꯣꯜꯂꯤꯅꯣ ꯀꯞꯄꯗ ꯂꯧꯈ꯭ꯔꯕ ꯈꯪꯗꯦ ꯑꯁꯤꯗꯤ ꯑꯇꯩ ꯈꯔ ꯊꯦꯠꯂꯦ ꯑꯗꯣ ꯍꯥꯟꯅ ꯁꯨꯃꯥꯏꯅ ꯌꯥꯝ ꯂꯣꯟꯅꯔꯝꯕꯅꯦꯕ ꯉꯥꯜꯂꯦ ꯍꯧꯖꯤꯛ ꯗꯣꯆꯥꯅꯁꯦ ꯂꯣꯏ ꯂꯣꯜꯂꯤꯅꯦ ꯑꯩꯗꯤ ꯍꯥꯟꯅꯗꯤ ꯂꯣꯟꯅꯔꯝꯕꯅꯦ ꯑꯩꯈꯣꯏꯗꯤ ꯑꯃꯨꯛ ꯍꯩꯇꯦ ꯍꯥꯏꯁꯤꯅꯤ ꯀꯅꯥꯅ ꯆꯦꯡꯍꯜꯂꯤꯅꯣ ꯌꯨꯇꯨꯕꯇ ꯁꯤꯁꯨ ꯆꯦꯡꯍꯜꯂꯤ ꯌꯨꯇꯨꯕꯇ ꯍꯥꯞꯄꯛꯇꯣꯏꯅꯤ ꯁꯤꯁꯨ ꯆꯦꯡꯍꯜꯂꯣ ꯅꯠꯇ꯭ꯔꯥ ꯍꯣꯏ ꯁꯤꯁꯨ ꯂꯩꯔꯦ ꯃꯌꯥꯝ ꯑꯃꯗꯤꯅꯦ ꯑꯩꯁꯦ ꯌꯦꯡꯉꯨꯅꯦ ꯍꯧꯖꯤꯛ ꯀꯩꯅꯣ ꯑꯣꯏꯔꯁꯨ ꯄꯣꯊꯥꯗꯦ ꯃꯥ ꯄꯣꯊꯥꯕ ꯍꯩꯇꯦ ꯑꯗꯩ ꯃꯣꯔꯣꯛ ꯇꯨꯏ ꯗꯤꯖꯥꯏꯟꯁꯦ ꯌꯥꯝ ꯐꯖꯩ ꯃꯑꯣꯡꯁꯤ ꯒꯦꯠꯇ ꯊꯦꯠꯄ ꯁꯤꯁꯦ ꯗꯤꯖꯥꯏꯟ ꯆꯞ ꯃꯥꯟꯅꯕ ꯑꯃ ꯃꯣꯏ ꯒꯦꯠꯇ ꯊꯦꯠꯂꯤ ꯌꯦꯡꯉꯨꯅꯦ ꯌꯦꯡꯍꯜꯂꯛꯀꯦ ꯌꯦꯡꯉꯨꯅꯦ ꯒꯦꯠꯇ ꯆꯞ ꯃꯥꯟꯅꯕ ꯑꯃ ꯊꯦꯠꯂꯤꯗꯣ ꯂꯩꯔꯦ ꯃꯥ ꯗꯣꯆꯥꯅ ꯂꯣꯟꯕ ꯉꯥꯛꯇꯅꯤ ꯃꯈꯨꯠꯅ ꯃꯁꯥꯅ ꯃꯣꯏꯒꯤ ꯍꯥꯏꯔ ꯖꯒꯣꯏ ꯁꯥꯕꯤꯗꯣ ꯃꯄꯥꯟꯗ ꯇꯧꯔꯛꯏꯔꯥ ꯁꯤꯒ ꯅꯨꯡꯁꯤꯅꯦ ꯄꯣꯠ ꯆꯩ ꯌꯥꯝ ꯃꯐꯝ ꯆꯥꯅ ꯃꯥꯏ ꯂꯩꯈ꯭ꯔꯒ ꯅꯨꯡꯁꯤꯗ꯭ꯔꯥ ꯗꯣꯆꯥꯅ ꯐꯥꯔꯁ ꯇꯥꯔꯛꯏꯕ ꯑꯁꯤꯒꯨꯝꯕꯒꯤ ꯂꯣꯟꯕꯒꯤ ꯌꯦꯡꯍꯜꯂꯦꯗ ꯃꯣꯏ ꯃꯆꯥ ꯍꯥꯏꯖꯕꯅ ꯀꯛꯄꯗ ꯁꯤ ꯆꯥꯡ ꯍꯥꯏ ꯁꯨꯃꯥꯏꯅ ꯂꯩꯔꯝꯗꯣꯏꯅꯦꯕ ꯏꯝꯐꯥꯜꯒꯤ ꯑꯩꯅ ꯂꯣꯟꯕ ꯃꯇꯝꯗ ꯏꯝꯐꯥꯜꯒꯤ ꯆꯥꯛ ꯀꯧꯋꯦꯕ ꯑꯗꯣ ꯁꯤ ꯑꯉꯥꯡ ꯅꯨꯄꯤ ꯃꯆꯥ ꯃꯥ ꯄꯥꯛꯇꯛꯅ ꯄꯨꯔꯦ ꯑꯩꯈꯣꯏ ꯁꯤꯗ ꯄꯣꯠꯁꯦ ꯐꯪꯗꯦ ꯃꯑꯣꯡ ꯆꯥꯗꯦ ꯁꯤꯒꯤ ꯂꯝꯗ ꯂꯣꯏ ꯇꯣꯡꯉꯥꯜꯂꯦ ꯍꯥꯟꯅ ꯀꯥꯏꯗ ꯂꯩꯔꯦ ꯗꯣꯆꯥ ꯂꯝꯄꯥꯛꯇꯁꯨ ꯂꯩꯔꯦ ꯑꯃꯔꯥ ꯁꯤꯂꯣꯡꯗ ꯂꯩꯕ ꯃꯇꯝꯗꯗꯤ ꯁꯤꯂꯣꯡꯗ ꯂꯩꯕ ꯑꯉꯥꯡꯗꯨꯅꯤꯅ ꯑꯩꯅ ꯂꯣꯟꯕ ꯆꯥꯔ ꯉꯥꯏꯍꯥꯛ ꯇꯨꯝꯃꯨꯔꯦ ꯍꯧꯖꯤꯛ ꯑꯃꯨꯛ ꯍꯜꯂꯅꯤ ꯆꯥ ꯂꯣꯏꯔꯒ ꯉꯥꯏꯍꯥꯛ ꯇꯨꯝꯃꯨꯔꯦ ꯐꯖꯅ ꯇꯨꯝꯃꯨꯔꯦ ꯑꯩꯗꯤ ꯉꯥꯏꯍꯥꯛ ꯃꯅꯤꯄꯨꯔ ꯂꯥꯛꯄ ꯐ꯭ꯂꯥꯏꯠꯇ ꯂꯥꯛꯑꯒ ꯊꯦꯡꯅ ꯑꯗꯨꯝ ꯆꯪꯍꯧꯗꯨꯕꯨ ꯀꯩꯅꯣ ꯆꯪꯍꯧꯗꯦ ꯁꯤꯗꯤ ꯑꯩꯈꯣꯏꯗꯤ ꯅꯛꯑꯦꯗꯅ ꯁꯤꯗꯤ ꯂꯝꯕꯤ ꯑꯣꯏ ꯂꯝꯕꯤ ꯑꯣꯏ ꯑꯗꯨꯝ ꯑꯩꯈꯣꯏꯗ ꯖꯦꯟꯁꯨ ꯂꯣꯏꯗ ꯆꯥꯏ ꯖꯦꯟꯁꯦ ꯆꯥꯎꯔꯦ ꯅꯃꯥꯒ ꯍꯪꯉꯦ ꯈꯪꯕ ꯀꯣꯟꯅ ꯃꯁꯤ ꯀꯅꯥꯒꯤ ꯍꯨꯏ ꯄꯣꯀꯦꯗꯧꯂꯣ ꯃꯃꯤꯡ ꯀꯩ ꯀꯧꯒꯦ ꯄꯣꯀꯦꯗꯧ ꯅꯠꯇ꯭ꯔꯣ ꯁꯤꯗ ꯃꯆꯥ ꯂꯣꯏ ꯈꯪꯕꯅꯤ ꯇꯨꯋꯥ ꯁꯤꯄꯤꯌꯨ ꯍꯥꯏ ꯈꯪꯉꯤꯅꯦ ꯕꯥꯏ ꯕꯥꯏ ꯁꯤꯒꯤ ꯃꯆꯥꯅꯤ ꯑꯃꯁꯦ ꯍꯥ ꯁꯤꯒꯤ ꯃꯆꯥꯅꯤꯗꯨ ꯑꯃꯁꯦ ꯑꯍꯟ ꯃꯥꯜꯂꯦ ꯃꯁꯛ ꯍꯨꯏ ꯃꯔꯤꯗꯤ ꯂꯩꯔꯝꯃꯤꯕ ꯍꯜꯂꯦ ꯑꯃꯨꯛ ꯑꯩꯈꯣꯏ ꯗꯣꯆꯥꯏꯗ ꯂꯥꯛꯑꯝꯃꯤꯅꯦꯕ ꯑꯩꯈꯣꯏ ꯏꯅꯝꯃꯒꯤꯅꯦ ꯑꯩꯈꯣꯏ ꯇꯥꯇꯣꯟꯒꯤ ꯏꯅꯝꯃ ꯑꯩꯈꯣꯏ ꯇꯥꯇꯣꯟꯅ ꯂꯧꯕ ꯃꯧꯗꯨꯒꯤ ꯗꯣꯆꯥꯒꯤ ꯃꯌꯨꯝꯗ ꯂꯥꯛꯑꯝꯃꯤꯅꯦ ꯑꯗꯣ ꯍꯥꯟꯅ ꯃꯃꯥꯡꯗ ꯑꯩ ꯀꯩꯅꯣꯁꯨ ꯇꯧꯍꯧꯗ꯭ꯔꯦ ꯑꯗꯣ ꯃꯣꯏꯗ ꯂꯥꯛꯑꯝꯕ ꯑꯗꯩ ꯍꯧꯖꯤꯛ ꯑꯃꯨꯛ ꯃꯣꯜꯗ ꯃꯦꯇ꯭ꯔꯣꯗꯒꯤ ꯕꯦꯒ ꯑꯃ ꯂꯧꯔꯅꯤ ꯑꯗꯨꯒ ꯑꯩꯈꯣꯏ ꯃꯨꯅꯨꯗ ꯊꯝꯃꯝꯃꯦꯕ ꯏꯅꯝꯃ ꯁꯅꯥ ꯃꯣꯏꯗꯒꯤ ꯂꯧꯔꯒ ꯆꯠꯇꯣꯏꯅꯤ ꯑꯗꯨꯗꯤ ꯃꯊꯪ ꯀꯃꯥꯏꯅ ꯇꯧꯕ ꯃꯌꯥꯝꯗꯣ ꯑꯗꯨꯝ ꯁꯤꯌꯔ ꯇꯧꯔꯛꯀꯦ ꯃꯈꯥ ꯇꯥꯅ ꯑꯗꯨꯝ ꯌꯦꯡꯃꯤꯟꯅꯁꯤ ꯇꯨꯝꯃꯨꯕꯒꯤ ꯃꯤꯠꯁꯦ ꯃꯥꯏ ꯃꯤꯠꯀ ꯇꯥꯊꯣꯛꯇ꯭ꯔꯦ ꯈꯪꯕ꯭ꯔꯥ ꯇꯨꯝꯃꯨꯔꯦ ꯑꯗꯨꯒ ꯇꯨꯝꯃꯨꯕꯒꯤ ꯃꯁꯛꯁꯦ ꯃꯥꯏ ꯃꯤꯠ ꯑꯃꯨꯛ ꯇꯥꯔꯛꯇ꯭ꯔꯦ
tum chatlaga lai ngahak tum ro hippa de tum tharure nga sa ni yong ne si cha toi ne hoji ma gali do chang ma dam nei sing na thum me yong ne ko ta don chat khre do ada blok ng dana ibudi ki de lambu sama khala jata de ni blok se gari car Saya mau nugi biang hatang lau kita ini yang kuya dah. Biang lau kita school bag mau nugi sih deh. Sang. Han biang nih hubungannya mah kok. Mana? Apa zebra hang din nih sih? Apa zebra sih pak? Cái này tầm lâu rồi. Là cái am trắng mà nói xin mà bạn đấy chúng chi lâu đây gì nữa. Phát tiền chứ. Thìจะphát tiền và xin em phá về hết. Anh sẽ hiện bao cái gì à đó. Không biết xem mà lâu rồi cũng chạy lên. Hiện bao cái gì à đó. Em ta coi được rằng sẽ đi theo bây giờ thì cái số parking tao làm thế nữa. Taton kaya na niyan, taton lang dre. Biyak sa laure duga. Pagle haji khalani mono mo ku kita ni mono sa ina mo dale ho ya ba. Ide law law ay na hai ba tu na ngang do mo ide thama ma ina mo ide biyak kang hagun khala ra sa. আগে পরে নাম শুনেছেন Ano ko to ka dehe dehe. এই অষ্টধাতুর আইতে Hindi mono mo law ba sa kani. Sino ay na thire ne siya mana puska ma khong da le mo ari. Puska ma khong da le me. Ai là khi ra này là khăn để là thô ma trăng để vậy thôi ta trăng là lâu rồi nè bà. Puska ra rồi nè. Đua đâu bà? Bye 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 bye. Đâu rồi quá? Bye bye. Bây giờ đây cái món sai lấy hậu đi nếu phải nó rộng bự chất tiền để mang mới được lấy hậu rồi bà. Chẳng là cái túi hồi trước mua lâu lại là tuần tiền đi ra lấy hậu rồi đâu. Mai bạc thì lâu rồi. Osa le haji chalani haji marta video hapa ro haji ti video hapa ro gari thau to ne bata ton do thau bu do town mong do thau bu khara nuai te na i wen thau rani e mai ja amar pa so thoro ge Hào đó. Lollipop dài. Thấy hả chị gầy thấu đời thì tôi đi tan à. Rồi ai video số mẹ mà tăng sẽ có xin chào ra video số cũng ngay bây giờ đi mẹ mà like subscribe. Biramu. Bye bye.